पावगी थरम सरुक याबिरिब ख्वाई पुरंग पुराजेन खुमुक्समना तराम नोक्सबग लोइनेना खुरुमजरी हौजिक इरमदा ममदि मपालमगी ओइबा मरुओइ पाउसिंग मियाम पिजरी ngasi nungtin pung ama tarakpada president murmur imphal da thunglaragani nungthil da mapal kangjai bungda nupa amasung nupigi polo match ani yengani nupa ki team ani na pana masana da sanagani aduga nupi ki team ani na modern polo masana da sanagadori numidang waramda city convention center da president bu taramna olaba matungda tongan tongan ba project singi urep tamgani amasung sangarga cultural program yengani होजी मखा ताब पाव पिजरी नुमित खरने के ममांग मांगजोन नलबे कि लेप खिबगी मतुंगिन प्रेसिडेंट द्रौपदी मुर्मू हयंग नुंथिन पुंग अमा तारपदे इम्फाल एयरपोर्ट थुंगलरगनि हारी प्रेसिडेंट एयरपोर्ट हेक थुंगलबगा माकी आहन बखोंगचत्ता निताय पात सुथेक्ता लेरिबा लोक भवन द चंगनि अदुगा नुंथिन पुंग अहुम तारपदगी मपाल कांगजै बुंगदा सानगदबा नुपा अमसुंग नुपिगे सगोल कांगजैगे एग्जिबिशन मैच अनि येंगनि हारी President miyeng tagadaba Manipur yellow masana singi manungda mawariba sagol kangjagi matangda pausiasin all Manipur Polo Association dagi phangba pauna haibada hayeng sanagadoriba exhibition match animak lainga ke youth affairs and sports loisangi pauta makhada sanagadabani hayeng gi oina polo gi match singa sinungthin pung amadagi haunanaba thaurang tawrambani adubu nungthin gi pung ahum dagi haunanaba amuk khangalakle hairi aduga match anima pungkhai amagi manungda loisinaba wafam su khangalakle haina फोंदोरपदगी सगोल कांगजैगी ओइना मेस अमदा लेगदब चक्र कयानो अमसुंग हयेंगी मेस अनीना चक्र कया सानगदगी हंगलोबदा चक्र अमा हाइबसि मिनिट 3 सागदबनि हारदुना पुंखाय अमगी मनुंगदा लोसिलु हारकपनिना हारिबा मतम असिगी मनुंगदा अफंगबा चक्र खरा सानगनि हारि अमरोमदा हेंग सानगदब नुपागी पना मसानदा सरुग यागनि थौरांलंबदगी यावररोय हारकबा player amana phondorpada di exhibition match ani asigi manungda nupa sanaroi singna pana masana da sanagani aduga nupi player singna modern polo masana da sanagadabani pausi asina mahak su saruk yagani haram laga yawroi haibagi maram hanglubada mahaki thabak ama leire haiduna kumlaki president mapang kangjai bungda nupa amasung nupi gi tongan tongan ma masana da sanagadaba sagol kangjagi masana ani yenglaba matung hayeng thin pung mari ga minute yangkai tarakpada city convention center da mahak pu Manipur lenga ke maikai dagi taramno opagi thorum pangthokani thor masilora matung da president tongan tongan ba project singi urep uyum tambaga loina project khargina sangabagi thorum pangthokani hari project singi urep tamba amasung sangabagi thorum lora matung da center asida artist singna khudol tamgada ba cultural program su yengani hari maki khongchat ani asigi damak ngasi numidang waram phawbada mapal kangjai bungi akoiba yauna kangjai bung asigi manungda president na sangadaba hojangdagi horaga mangna phamduna polo yengada mafam phawbagi lambida ngau masugi fajaraba phijang khankre mathau taba security force in deploy tawba hokre amasung mapal kangjai bung khaktana tana president na satuna sarug yagadaba thorom sing pangthok pham oriba mafam singsu ningthina machu mamen sangduna sangba sagat kibadana tana tho ningdaba thaudok sing thorakhandana ba akan ba section thorang sil lokat ba hokre nakana marom da maki khongchat asibu boycott tawraduna yaningde phongdorukpa lona thingkraba underground organization kharana ngasi ahing nongyai dagi horduna president state asida leriba phawba total shutdown singba athingba thamgani harakpadagi ngasi nungthindagi horduna khwaiman kaithel amasung akoibagi dukan singda miyamna tangai phadana nomagi phusida changba pot chaising leisinaba hauna honarakpadagi mausagi manadaba khwarman kaithel amasung akoibagi lambi sing mina krikik inakhi panba yabadi nominini gi khongchatta hayeng numiyungba matung pung ama tarpada imphal airport thunglagadaba president na था सिगी तरानी तोयदा नुपिला मेमोरियल कॉम्प्लेक्स ता स्टेट की थाक पांगथोकदब थौरम द सरुक यारमलब मतुंग द सेनापति डिस्ट्रिक्ट हेडक्वार्टर द चतुना सिंगमी येलो प्रूफ सिंगी हक्थेंग नवना उनबगल ओनेना कांगपुकपी डिस्ट्रिक्ट ता हांगब रिलीफ कैंप सिंग द लेरलिब आईडीपी सिंग सु उननबगी तौरांग तौरिबनी ngasi numidang athengwa phawbadadi maki khongchat ki dama mathau taba thaurang sing lokhat khibagal onena sem sabagi thabak pumloi loisin kharabana hayengi maki khongchat asi soidena lakani haibagi thajaba laiki kuki khuldagi nung sum maitai khulgi khunja sing kiana banung mai kaplak liba karigino
लितांदा इंग तपगी पाउजेल पीरुब यानिंगदे हायरगलिब्रा पोपी पामिसिंग थारे हाइदोन रिपोर्ट तौरुबगी ओइगद्रा हुजि मखा ताब पाउ पिजरी मे अहम लिसिंग अनि कुनगा उमदोयदगी हौरखिबा तमथिरबा लाल सिगी मनुंगदा ख्वाइदगी अकनबा लामफम सिंग ओइखिबा मफम सिंगी मनुंगदा अमा वरिबा इम्फाल ईस्ट डिस्ट्रिक्ट की सगोलमांग पुलिस स्टेशन कोनबा मितेगी खुल नुंगसुमगा थंगनना लैरिबा खामेलोक हायरगा जुखंगनबा आइगी जांग चिंथक्तगी नोंमै मरु कया लेप्तना कापथोरखरे थौदोसी ngarang numidang pung 8:10 rom tarpatagi hordona ngayak kanarga kuki terrorist singna nongmai maru humpu humudra rom ngasi ayuk phawgi manungda kapthorkhibani hari Manipur da February 10 dagi president's rule lengak lerakpatagi lan gi thodok sing thoki da baga loinana nongmai amasung bom gi makol tarak traba matung da khangogdana nungsum khulgi mitai khunja singbu kian khangan bagi mong da nongmai maru kaya kathor ki ba thodo asi nungsum khulgi khunja singna akan ba mong da yaning da phungdong na rakre kuki sina lerli ba maigi jang khulgi singi singthakta popi Pambi sing thabagi thawong naknana laidiba nungsum khulgi khunjasina ubadagi mafam asibu ngak silakliba kunthraga manga AR ge personal sing da popi pambi thare haina pau pirabasu AR ge maikaidagi di popi pambi thaba nati Nepali sing na thabak subani haina khumlakpaga loinana ngarang numidang dagi kapthor kiba yamla nungmai maru sing asisu nakoina kapa natra kapa haina nakoina kapra haina mitei ekoida hanglapagi thawong chatare haina su penda ba phungdu naragli Suspension of operation the lady Bakuki militant group sing Yanaba Asigi ground rule Tugarabasuma Pamasida deployed Toriba AR sing the Kangshinadre. Security personnel sing a Sigi Tawanga Sidi Makogi missing the labor don't Tori Habawapam Chu Pungdorki. Amorum the Makoina Singtakta Tariba Yamlaba Popi Pami sing Kankragani Haibadagi no my Maru sing Kablak Libra Haiba Wang Suhanki. Maramasana Kaundana no Maru Kaya Kaptorpana Kula Siginupianga Yauna, Al Sing Mi Painade. Hingnanak by the Maksu no Masatka the Basu Hangoinare, Maramasina, Governor Gimakaidagisu, Lokat from Tok Patabak Sing Lokat Piu, Haiki. Narangi Togo Sigimatang the Mari Lenaba Police Station Osi, Laklam Labasung Hak, Lalam Laga, Adumak Satkare Hide on the Pien the Bapundo Narki. Banmayab the Ta Siginipanda, BJP MLA Yumnam Kempsan, Mahaki Kamdung District ki Sasat Pauba, BJP Lusing Bakaraga Sabina Bakongcha Talitangi, Saray Kong the Labor Cookie Baptist. Convention gi church amada changduna mafam aduda changnapam lawr kiba Kuki jogi IDP singa haktina na unaduna complete asina miyam gi chakot tawrangda thinta le haraduna Christmas kumai lakpaga iroina na watho asilosina banga piba amasung kaukthokna duna amato oiminarsi habigi paujel pirubani maramasina ngarang gi thawdo asi ingtappa hanjilhakna bagi paujel pirabasu yaningdaba phongdoktuna chatharpa thawongla natraga popi pambi sing thare hairubagi waruduna torukpra haibadudi chap chana khangba ngamdri hari Vitay singna highway da satok sasin yadri basi matanda commission da wakalaktri. Huzi makata pa pijari. Manipur da tholi bairang sidam yobigi ha khongau na bagi thodok ya thopagi manung da maitai housing maitai furup ki miyo singna national highway da satok sasin yadri basi matanda kanagum amatana Manipur Human Rights Commission da makogi hak khongau na re haina wakalakpa amata laitri haina commission asigi acting chairperson ke Khagendra na phongdokre Wapam masing asi malengi mipam khuding magta pangtopagum mapam khuding magta pangtopagum commissioner sinduna hotel classic grande da pangtopa International Human Rights Day gi humpudraga tare lag suba thorum da phongdokhibani tharungi manungsana pawmising hangba wangi pakum da mangna haiki bada hoji toliba irang sida laibak thiba ding asi phawwa mitei phuruki miyo singna national highway singda chatok chasin yadri haibasi Manipur pumagi ona lairiba commission da wakalak pulaitri commission da wakalak taba asina amarom da thamkhrabasu National Human Rights Commission natraga Supreme Court su wakat pulaitri masigi matang da miyamna kunna khanthaba mathau tai haiki Mana makata na haiki bada Manipur de Human Rights khongau na bagi thodo kaya adumak lairi masigi matakta me ahom le singani kunga humdoi dagi horokpa irang sida
मियोई कयागी ह्यूमन राइट्स वायोलेट तौबगी थौदोक कया लेप्तना थोकली मतंग सिदा कमीशन द recommending agency ama oina thabak tawba ngamdaba kaya su thengnari masi punamak lenga na thabak oina onthokadabani adu bo lenga na su ngamdaba kaya leidi masigi matang da thengnana ba policy program ama sema mathau tare haiki ngasigi numira si sumnagi pangthopa khattana tana matik mayai leihanba mathau tai hojik हाईवे सिंह चटप याद्रिबसी मितई खक्तनी मितई फुरुप की राइट्स मांगली मसिगी मतक ह्यूमन राइट्स डिफेंडर सिंह सुप्रीम कोर्ट नत्रगा NHR सिदा वाकट पे याय मतो असुमना कुकी फुरुप की सु ह्यूमन राइट्स मांगब कया लेरम याय मरम मसिना मियोय खुदिमक की हक फंगहनबा हाइबसी मरु ओय कमीशन की ओनसु मणिपुर लेरिबा मिपुंग खुदिमक की हक फंगहनबा हाइबसी अपामबनी अमदि मसिगी मतंगदा लैंगाकता रिकमेंड तौबा मतम दसु लैंगाना थबक तो ओंथोलबदि हेना फगनी हाकी हाईवे द चतोक चसिन याद्रिबसी मतंगदा कमीशन सु मोटो केस लोखटपा यादब नति अदुबु कमीशन असिदा थबक तौरिबा अयाम मितै ओयबगी खुदोंग चादबसु लै सिस्टम असिदा असोयबा कयासु लैबना हकथेंगना थबक तौगदब लेंगाकी माइकैदसु अवाब ओइरी मियोबगी हक खुदिंगमक फंगनब लेंगाकी एजेंसी सिंगसु थमोय सेंगना थबक तौब मथौ ताय हाकी मान मखाता नायकिबदा डेमोक्रेसी चटप लेबा अमदा ह्यूमन राइट्स की मतिक मया यामना वांगी मियामना सेम लेंगाक ना मियाम की हक गाकदबनी अदुबु मालेंगी ख्वाजगी चावबा डेमोक्रेसी चटप लेबा सिगी स्टेट ओरिबा मणिपुर दा ह्यूमन राइट्स वायोलेट तौबगी चांग यामना वाटली मरम असिना मियामनासु अफब लेंगा अमा खनबदा अचौब थौदांग लौगदबनी हाकी ngasi thauramda commission gi hanagi acting chairperson khaide mani amadi hanagi member NG nongyai su mithunglen oina saruk yakhi December logadaba numit kunni dangai silagla yumda hanjalan biro IDP sing Relief camp sing the changja phamlorli ba IDP sing bu chaliba December tha asigi manungda lengana masagi mayumda hongjil hallagani haikibagi matungina tha asigi manungda hongjil halwaibagi demand torduna kokomi gi miyek makhada IDP sing tha asigi amadagi horkiba wakat khongjang ngasi tarani chanba numitta su pangthoktuna IDP sing bu tha asigi manungda mayumda hanjil hannaba makha tana takshinkre wakat asi apigani wakat मिफम असिदंगसिगी ओइना तोरबुंग बंगलादगी लांजेलकपा IDP सिंगसु सरु याखी अदुगा तोंगान तोंगानबा वांगांग लोय सिंगसु सरु याखीबगा लोयना फगाकसाव इखाइदगी लांजेलखिबी कैथेलाकपम केगेसना कौबी IDP नुपी अमना फोंदोखिबदा ngasi फावबदा ओरगलिबा फिबम मसिगी मतांगदा कनाना अचुम्बा पाकुम पीबा ngमखरबगे हंगलदुना हायेंग होंजिल हलंगनी अमदी हंगसिद होंजिल हलंगनी हायदुना लेरपनी मरमसिना हौजिक थेनगदबा लालसि कनागा थेनगदौरिबनो हंकी लांजेलकपा हौरकपददि मियाम अमदि इमाक इबेल मयाम हुबना लाकपिरमी अदुबु रिलीफ कैंपता संजफम लौरबा मतुंगददि कनासु लाकपिद्रे हादुना रिलीफ कैंपता लैरबदि नुंगाइरे हाइबसु यावरकले हौजिक सही अनि मखाय हेना तुमिना लैथोक लुरगा अखोगी तुंगदा कना लाकपिगदौरिबनो हंकी हौजिक अखोई अतताई तारे हारदुना रिलीफ कैंपता लेरगली बाई खोइना अखोगी इतेंग पांगबियु हाइफम थोई रिलीफ कैंपता लेरगा सेंग पिगे अदु पिगे हाइबगी मौता अखोइबु इसागी युमदा हंजिलनबियु हाइबनी अखोगी दमक तेंगबांग सिंग पिनिंगलगा पीसनु पिनिंगद्रगा तोक्सनु अखोगी पांदमदि युमदा हंजिनबनी मसिगी दमक हौजिकती IDP सिंगी ओइना लैंगा का थेनगदब लाल ओइरे हाइबसी इसा इसाना वाखल तारसी हाइकी अमरोम वाकत खोंजंग असी संगसिलप नुमित खुदिंगी गवर्नर दा आइब सेरोन पिसिंदुना खंगलखिबगी मखा तारकपद ngasisu रिमाइंडर मेमोरेंडम अमा कांगसुप सिंखोंदगे लांजेलपा एल थोथोय अमसुंग तोरबुंग GP विक्टिम कमिटी की कन्वीनर एल सुरसा न खुयेकपिदुना गवर्नर दा पिसिनकी IDP सिंगबु थासगी मनुंग मसा मसागी मयुमदा हंजिलहनगदबनी हाइबा डिमांड अमुक हन निंगसिंकी हजु पावगी मरकथना अतेना ब्रिक अमा